ꯃꯌꯥꯝ ꯑꯍꯟ ꯃꯃꯛꯇꯗ ꯀꯪꯂꯩꯔꯤꯕꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ 2 ꯃꯨꯚꯤ ꯑꯁꯤ IMDbꯗ 7 ꯐꯪꯉꯤ ꯑꯃꯁꯨꯡ Rotten Tomatoesꯗ 80%ꯒꯤ ꯐ꯭ꯔꯦꯁ ꯔꯦꯇꯤꯡ ꯐꯪꯈꯤ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯇꯥꯡꯅ 2023ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 13 ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀ꯭ꯔꯤꯁ ꯍꯦꯝꯋꯣꯔꯠꯁ ꯇꯥꯏꯂꯔ ꯔꯦꯛꯀꯤ ꯁꯛꯇꯝꯗ ꯒꯣꯜꯁꯤꯞꯇꯦ ꯐꯥꯔꯥꯍꯥꯅꯤ ꯅꯤꯛ ꯈꯥꯟꯒꯤ ꯁꯛꯇꯝꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯄꯥꯔꯠ 1ꯒꯤ ꯁꯔꯨꯛ ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯗꯨꯅ ꯄꯥꯔꯠ 1ꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯗ꯭ꯔꯦ ꯄꯥꯔꯠ 1ꯒꯤ ꯁꯔꯨꯛꯇ ꯍꯥꯏꯐꯦꯠ ꯑꯍꯥꯟꯕꯒꯤ ꯁꯔꯨꯛꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤꯕꯁꯤ ꯇꯥꯏꯂꯔ ꯔꯦꯛ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯈꯤꯕꯅꯤ ꯑꯣꯕꯤꯕꯨ ꯀꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯅꯣꯡꯃꯩꯅ ꯄꯥꯜꯂꯗꯨꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯕꯅꯤ ꯏꯁꯤꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯣꯔꯦꯜ ꯑꯗꯨꯗ ꯑꯁꯨꯝ ꯇꯥꯎꯊꯔꯛꯇꯨꯅ ꯇꯣꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯊꯨꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯅꯤꯛꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯌꯦꯡꯕ ꯉꯝꯗꯗꯨꯅ ꯗꯨꯕꯥꯏꯗ ꯄꯨꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯈꯤ ꯃꯍꯥꯛ ꯃꯇꯝ ꯀꯌꯥ ꯀꯣꯃꯥꯗ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯅ ꯅꯤꯛꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯕꯅꯤ ꯅꯤꯛꯅꯗꯤ ꯇꯥꯏꯂꯔꯁꯤ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅꯗꯤ ꯅꯤꯛ ꯑꯁꯤ ꯃꯔꯨꯞ ꯇꯧꯅ ꯈꯟꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯤꯛꯀꯤ ꯃꯄꯥꯟ ꯅꯨꯄꯥꯁꯨ ꯇꯥꯏꯂꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯌꯥꯁ ꯀꯧꯏ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯏꯂꯔꯕꯨ ꯄꯨꯡ 9 ꯆꯨꯞꯅ ꯑꯗꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯇꯥꯏꯂꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯛꯇꯤ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯇꯥꯏꯂꯔꯅ ꯅꯤꯛꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯑꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯅꯤꯛꯇ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯤꯛꯁꯨ ꯅꯣꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯇꯥꯏꯂꯔꯅꯁꯨ ꯅꯤꯛꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯇꯥꯏꯂꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯃꯗ ꯂꯩꯕꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯑꯁꯨꯝ ꯍꯣꯠꯅꯔꯗꯨꯅ ꯇꯥꯏꯂꯔ ꯔꯦꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯌꯧꯕ ꯉꯝꯃꯛꯏ ꯍꯥꯏꯕꯗꯤ ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯕꯗꯨꯗꯤ ꯉꯝꯃꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯖꯣꯔꯖꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯒꯦꯡꯁꯇꯔ ꯑꯃ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯖꯨꯔꯥꯐ ꯍꯥꯏꯅ ꯈꯪꯅꯩ ꯃꯍꯥꯛ ꯑꯁꯤ ꯖꯣꯔꯖꯤꯌꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯒꯦꯡꯁꯇꯔ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯕꯗꯥꯟꯇꯤꯜ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥꯁꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯀꯣꯔꯠꯅ ꯆꯍꯤ 10 ꯑꯃꯒꯁꯨ ꯖꯦꯜꯗ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯅ DEA ꯑꯦꯖꯦꯟ ꯑꯃꯕꯨ ꯊꯣꯡꯗꯒꯤ ꯂꯪꯊꯗꯨꯅ ꯍꯥꯠꯈꯤꯕꯒꯤꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯖꯨꯔꯥꯐꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯖꯣꯔꯖꯤꯌꯥꯒꯤ ꯒꯣꯚꯔꯅꯔꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯧꯏ ꯖꯣꯔꯖꯤꯌꯥꯒꯤ ꯒꯣꯚꯔꯅꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ ꯒꯣꯚꯔꯅꯔ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯒꯣꯚꯔꯅꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯧꯗꯨꯅ ꯊꯝꯃꯤꯕ ꯀꯣꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯇꯨꯅ ꯐꯝꯖꯤꯜꯂꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯇꯥꯏꯂꯔꯁꯨ ꯃꯁꯥ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯏ ꯃꯍꯥꯛ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯛ ꯑꯃꯁꯨꯡ ꯌꯥꯁꯅ ꯃꯍꯥꯛꯄꯨ ꯑꯣꯛꯂꯝꯃꯤ ꯌꯥꯁꯅ ꯂꯤꯠꯂꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯁꯤ ꯐꯨꯔꯤꯠꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯅꯪꯒꯤꯗꯃꯛꯇ ꯀꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯥꯏꯂꯔꯕꯨ ꯑꯣꯁꯇ꯭ꯔꯤꯌꯥꯗ ꯂꯩꯕ ꯁꯦꯐ ꯍꯥꯎꯁ ꯑꯃꯗ ꯅꯪ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯄꯣꯔꯛꯏ ꯃꯐꯝ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯅꯤ ꯑꯗꯨꯒ ꯇꯥꯏꯂꯔꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯔꯤꯇꯥꯌꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯥꯏꯂꯔ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕ ꯍꯧꯔꯛꯏ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯨꯏ ꯑꯃꯒꯁꯨ ꯂꯩꯃꯤꯟꯅꯩ ꯃꯊꯟꯇ ꯂꯩꯔꯕꯅꯤꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯅꯤꯡꯁꯤꯡꯉꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡꯉꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤ ꯑꯇꯣꯞꯄꯗ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯅꯝꯕꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯤ ꯀꯩꯊꯦꯜꯗ ꯈꯔ ꯆꯠ ꯉꯥ ꯈꯔ ꯐꯥ ꯇꯤꯚꯤ ꯈꯔ ꯌꯦꯡ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯗꯦꯕꯤꯠꯁꯤ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯅ ꯖꯦꯜ ꯑꯗꯨꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯊꯝꯃꯤ ꯖꯦꯜꯗ ꯃꯍꯥꯛ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯨ ꯃꯆꯥ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯕꯨ ꯃꯇꯨ ꯃꯆꯥꯁꯨ ꯄꯨꯟꯅ ꯖꯦꯜꯗ ꯊꯝꯕꯅꯤ ꯁꯤꯗꯤ ꯅꯨꯡꯁꯤꯕ ꯀꯧꯗꯦ ꯃꯤ ꯑꯣꯠꯄ ꯀꯧꯏ ꯗꯦꯕꯤꯠꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯦꯇꯦꯋꯥꯟ ꯀꯧꯏ ꯑꯁꯝꯕꯤꯗꯅ ꯀꯦꯠ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯀꯦꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯣꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯦꯟꯗ꯭ꯔꯣ ꯀꯧꯏ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯤꯅꯥ ꯀꯧꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯄꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤ ꯅꯥꯒꯥꯖꯤ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯅꯥꯒꯥꯖꯤꯒꯤ ꯏ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯇꯧꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯦꯠꯇꯤ ꯖꯦꯜ ꯑꯗꯨꯗ ꯂꯩꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯆꯥꯒ ꯄꯨꯟꯅ ꯅꯝꯗꯨꯅ ꯊꯝꯕꯅꯤꯅ ꯀꯦꯠꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕꯅꯤ ꯖꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯗꯦꯕꯤꯠꯅ ꯀꯦꯠꯄꯨ ꯍꯟꯖꯤꯟ ꯑꯣꯠꯄꯤꯕꯅꯤ ꯗꯦꯕꯤꯠꯅ ꯀꯦꯠꯄꯨꯗꯤ ꯅꯨꯡꯁꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯕꯅꯤ ꯃꯄꯥ ꯍꯩꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯟꯗ꯭ꯔꯣ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥꯅ ꯀꯞꯄ ꯑꯗꯨꯕꯨ ꯊꯦꯝꯖꯔꯝꯃꯤ ꯇꯥꯏꯂꯔ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯐꯤꯂꯝꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯕꯨ ꯀ꯭ꯔꯦꯗꯤꯠ ꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯜꯀꯣꯠ ꯍꯥꯏꯅ ꯏꯔꯛꯏ ꯇꯥꯏꯂꯔꯁꯤ ꯃꯔꯁꯤꯅꯥꯔꯤꯅꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯄꯤꯔꯒ
เนกไปยาบะมีฮัลันไปยาบะมิสักมันนี่ลูกป้าตุนไทเลอร์กิดมักตะทับกันมาปูตุนหลักปนี่อดูบูไทเลอร์ดีรีไทร์ตัวเลยให้ตุนหายไปนี่ลูกป้าตุนทับกันสินังกี ex-wife นะฮาร์ปทับกันนี่ให้ตุนหายเลยไทเลอร์กินพีเอซีมาหากิมาจันลูกป้าสิครับมาตุนดามาคุยนี่ใครนะบันนี่มากี ex-wife ดูกีมาลองลูกปีกันนับกิดมักตะไทเลอร์บุญเนกไปหลักปนี่ลูกป้าตุนมาขัดอะไรเกียรติให้เปอร์เซ็นต์นั่งกี ex-wife ดูกีมาลองลูกปีนี่มากีสิจอร์เจียตเลยพยายามรู้จักที่บ้าเจลดูดามากีลูกป้าเดวินามาจากปุ่นมาคุยพัฒน์ดูนะทำมันนี่บางมาพังมาดูเลยยามโนวาเลยเกตกินหายไปได้มีอะไรตัวนักนำตัวเล็กตระบันนี่มีอะไรบัสซี่ตายแล้วกินปีนี่มาเริ่มมาดูหลังกินปีนี่ทับสิตัวตัวไปยาดีให้ตัวหายบัสซี่ทับสิตายแล้วนั่นตัวนักนำตัวนักงมวยให้ตัวนักหายไปกินให้ตัวนักลูกป้าตัวนักตายแล้วตัวหายไปตะกี้ดีมาดูกิทับตัวไอตัวนักให้ตัวนักหายตายแล้วน่ะรีเทลเซลล์บ่าวบ้าทับก็ดูตัวให้ไปกินมาเริ่มดีบ้ากิทับมวยเดลุมตัวนักเลยดีบ้ากิลอดูบูขาดตัวสู้โก้นวิดมักตนีไทเลอร์ก็มาคิดปีกขายในบางมาร์มัสีฟิล์มกิมขาตาบสรุปตัวให้จระเข้อสมตัวตัวนุปาตัวมาขาตารีเดวิดอเมซุงจูราพาริบนุปาสีนักจีฮาริบะเกียงสิกีปะโคทั้งบะมีงักตนีปะโคเอนิสิมาชิมลาวนีปะโคสิสโรกเตสออกปะมิสังงักตนีอาหารบดริทับมาซามาจัตโตบนีมาดูกิมาตุงดาดรักสกิการบารามุฮาวเลมาดูตะกี้ขายเลยระกามีฮัตกิทับอามุจัตทับนีมาสมตัวตัวนั้นมาคุยในมีสมสมหาลักปะตะกี้ดีมาพังมาดูเลยแบบมีคุยเดมันมาคุยสิกีบะฮับตัวอะไรแบบนี้มาคุยอยู่มาเลยกันน้ำทะเลปังกำดับนี้อาตุกการิกุมันนั่งนะเดวิดกินปีดูบูปูดูนหลักกันบ่อยตาละกันดีมาคุยนี่ตะกี้เซ็กชวลให้ดูนสวยเลยเดวิดเลยไปเจลสกิมามิงสิกัจเจดีเจลให้นักขันแบบนี้พรีเซนต์ละดูดาควาดิกิมารู้ไว้ในเซ็กชันดูริบาสิเดวิดนั่นเองมาพังมาดูเลยบาเกงคุปูอันนี้ตัวนี้เกงคุปูอมเลยดีเกตผู้ฮัตปะปามกันนี่เดวิดสู้ฮัตปะปามดูริบานี่อาตุกเกงอันนี้ดูนะนั่งผู้ฮัตปะปามดูริบานี่ทับสิฮับตาตรุกิมาตุงเด็กเขาหลักกันนี่การิกุมาพารากันดีไอ้คนนั้นเสมาสักครั้งที่ให้ดูริบานี่ให้ดูให้ดีแต่แล้วนั่นนิกเตฟอนตัวเรียดูกาไอ้รีเทลโอ้ยรวยรีเทลเมนเสียให้นาทีไอ้ยารวยบ่อยนะทับผมตัวที่ตัวให้ดูให้ดีการกิจมันก็ตัวริบานให้ไปกินมาแล้วมาสิดีมหาหนิกได้ดีอสมตัวตัวนิกอามาสุ่มหากิมันเอาหนูปาตัวสู้แต่แล้วน่ะให้ผมมาตุงอินามิชชั่นกับ preparation ตัวเขาเลยสมหลักกันนะแต่แล้วสู้มหาเกี่ยหานิกเสียบตัวหันจะหลักนั้นไปตัวมักตามาขั้นมาขั้นเกี่ย exercise ตัวเลยอะดูกับมาซาสิกันเลยแต่แล้วนิกอามาสุ่มนิกกิมันเอาหนูปากลุยนะมาคุยกินมาดูจอร์เจียตันมาเลยเจลดูดานิกก็ข้างหน้าบอกว่าเรียนนั่นมาเลยมังวันละประชาคณะพิจารณาดูนะมาพอมาดูดาเกตอะไรภาษากาดูพลังตัวนั้นมากตัวหุ่นนั้นละมีตาตัวน่ะแต่เราผู้เจริญมนุษย์จังเลยวันเดียวเนี่ยแต่ละเดือนนั่งเนื้อตัวตัวที่ประทับใจมินิมังงายมนุษย์ตัวกันทำนี่มินิมังงายก็วันนี้ไอ้แคมราลอยนู้ออฟตัวแกไม่ลอยมุดให้แกให้ตัวไหนเลยอสมตัวตัวนั้นแต่ละสู้เจลดูดาวันเดียวเนี่ยตัวนั้นมากตัวมีบ้าจักรดูดาอสมลาวตัวน่ะเกตอะไรบ้าเจลกิเซลตัวอยู่เลยแต่แล้วเนี่ยเกตปูมาพอมาตัวกิสันนับไปแต่มุดทับอะไรพอมาแต่มาดูดาเกตกิมาจัลปาตัวนั้นดีบ้าดีให้ตัวนั้นหางี้ลอยละป้าสู้มาปาละถึงละตัวเรียบเลยหาตัวน่ะเทียมตัวนั้นปุถุระปมิคุบดูดานี่นายมาคุตกิมาคิสานะปอละดูเลยว่ามาขันตาตัวน่ะสาละปอละดูขโมปมิคุบดูดาดีเดบิดฮาวละตัวน่ะพริซเนอร์เมียมาดูปลุยนะฮาวตัวน่ะมาคุยอุทิงนะไปแต่มุดได้เลยมาพอมาดูเลยบ้าพริซเนอร์เมียมาดูทอลตัวน่ะแต่แล้วก็ขุดทงนั่นเลยแต่แล้วมาพอมาดูเลยบ้าพริซเนอร์ขนาดน้องไม่น่าก้าวตัวน่ะฮาลีมาคุยส่งขันนักปุตกิดีแต่แล้วก็มาแล้วบังเอิญมารู้ให้ตัวน่ะมาคุยเลยฮาวีแต่แล้วมาส่งเกตมาซาสิงห์ลุยนั่นละทอลปมิคุบดูดาพริซเนอร์เมียทอลปนี่นะมาคุยน่ะเซตกันนี่นั่นตอนมันลำบีดูจัดไปอย่างแต่ปนี่นะอัตโตปลัมบีมันจะนับไปตามมุตละอีสัตว์ละมาห่างตัวน่ะอ่างๆนี่ดูบูมาห่างนิกเตสินารามีพอคุยน่ะตัวปลัมบีดูดาลากปมิคุบดูดาเดวิดน่ะลากตัวน่ะแต่แล้วมาส่งเกตเด็กตัวเลยแต่แล้วมาส่งเกตน่ะฮัลโหลตัวน่ะเดวิดกับพุ่นน่ะปมิคุบดูดาเดวิดผู้เบชาน่ะทาตัวน่ะฮักขี้แต่แล้วมาส่งเกตดูสัตว์ละตัวกักตัวสัตว์เกตตัวปมิคุบดูดาพริจนาไม่ยามน่ะตานรักปฏิกิริมาคุยมาพอมาดูท่าทุกตัวน่ะพริซเนอร์ไม่ยามขนาดตัวเลยริบลำปาดูพาวลกับเซตวิยาตรีให้ตัวน่ะมาคุยลำปาดูพาวตัวน่ะหลักพมิคุบดูดาแต่แล้วมาส่งเกตเตะแก่ตัวเลยเตะแก่ดูบูมาคุยน่ะลุยน่ะไม่ที่มาปีละตัวน่ะมาพอมาดูตะกี้อาร์เมอร์เพเคิลสิงดาลิกมาส่งเกตกี่มุ้งมาลุงดูบูแต่แล้วเตะตะกายตัวน่ะมาพอมาดูริพุทธเลยเดวิดซีบีพาวสิจุรามาตารามีมาคุยน่ะมาพอมาดูริทอลปมิคุบดูดาเดวิดกี่ไม่ยามบ้าจุราคิมีสิงน่ะมาคุยบุกคุยตันตานี่มาพอมาดูริเจลกิสิกุริติแก่ส่วนมาคุยบุตรน่ะไปยาวเลยมาคุยสิงบูมาพอมาดูระไม่ที่ว่าพี่น้องมากันมาคุยกันที่ท้องถนนหลักปนี่อาร์เมอร์เบเกอร์ลอยปนี่นะน้องไม่ที่ยามกันละจังดีการีดูโซลาปนี่นะมาคุยเทรนสเตชันนั้นมาตลาดเทรนสเตชันนั้นดูดาเทรนนั้นดูดาตรงขันละดูนะมาคุยปุ่นนะน่าทุกนับไปตามตัวคนอะไรเทรนนั้นดูดาจบพอดีกี่เอเด็กตัวอะไรเกตอ่างสิงห์ดูบุญที่นั่นเสียนะดูนะทำมูฮัมดูนะมาหานะจบพอดูกันหลังแทงนั้นไปตามตัวมาชิงกันนะมาไปดูนะมาพอมาดูทะเลจบพอสิงห์ดูมาชิงกันนะกับละดูนะลอยละถวายนะมี
ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯆꯣꯄꯔ ꯑꯗꯨꯗꯒꯤ ꯅꯥꯒꯥꯖꯤ ꯀꯌꯥ ꯑꯃꯔꯣꯝ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯁꯤꯜꯂꯛꯏ ꯃꯈꯣꯏꯅ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯅꯤꯛꯁꯨ ꯍꯟꯕ ꯂꯩꯇꯅ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯤꯛꯀ ꯃꯈꯣꯏꯒ ꯐꯨꯅꯕ ꯍꯧꯔꯛꯏ ꯃꯈꯣꯏꯕꯨ ꯅꯤꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯅꯥꯒꯥꯖꯤ ꯈꯔ ꯂꯥꯛꯇꯨꯅ ꯏꯟꯖꯤꯟ ꯔꯨꯝꯗꯨꯗ ꯆꯪꯉꯛꯇꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯥꯏꯂꯔ ꯆꯪꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒ ꯈꯟꯅꯔꯛꯏ ꯃꯈꯣꯏꯅꯤ ꯌꯥꯝ ꯊꯤꯅ ꯐꯨꯅꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯥꯒꯥꯖꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯦꯂꯔꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤꯗꯤ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯛꯅ ꯃꯈꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯉꯛꯁꯨ ꯉꯛꯑꯝꯃꯤ ꯅꯤꯛꯁꯨ ꯈꯔ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯇꯥꯏꯂꯔ ꯇ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯃꯁꯤꯟ ꯒꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨ ꯀꯥꯞꯊꯔꯛꯄꯅꯤ ꯆꯣꯄꯔ ꯑꯗꯨꯁꯨ ꯄꯣꯈꯥꯏꯔꯦ ꯇꯥꯏꯂꯔꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯂꯝꯕꯤ ꯂꯣꯏꯔꯦ ꯇ꯭ꯔꯦꯟ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯅꯤꯛꯇ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯈꯤ ꯃꯈꯣꯏ ꯁꯤꯠ ꯕꯦꯜ ꯐꯥꯔꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯀ꯭ꯔꯥꯁ ꯇꯧꯏ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀꯅꯥꯝꯇꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏ ꯄ꯭ꯂꯦꯟ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯦꯟꯗ꯭ꯔꯣꯅ ꯃꯃꯥꯗ ꯃꯄꯥꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯄꯥ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯏꯂꯔꯗ ꯍꯪꯉꯤ ꯇꯥꯏꯂꯔꯅ ꯅꯃꯥ ꯅꯠꯇ꯭ꯔꯒ ꯅꯄꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯄꯥ ꯑꯗꯨ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯟꯗ꯭ꯔꯣꯗꯤ ꯃꯄꯥ ꯍꯥꯠꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯕꯅꯤ ꯀꯦꯠꯅꯗꯤ ꯅꯪꯒꯤ ꯅꯄꯥꯅꯅꯦ ꯇꯟꯖꯥ ꯐꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯖꯨꯔꯥꯞꯄꯨ ꯎꯕ ꯐꯪꯉꯤ ꯖꯨꯔꯥꯞꯀ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯔꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤ ꯀꯅꯥꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯤꯀꯨꯞ ꯑꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯨꯔꯥꯞꯅ ꯃꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯔꯥꯞ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯀꯌꯥꯝ ꯊꯦꯡꯅꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅꯤ ꯗꯦꯕꯤꯠ ꯁꯤꯈꯤꯕꯗꯒꯤꯗꯤ ꯖꯨꯔꯥꯞ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯖꯨꯔꯥꯞ ꯌꯥꯝꯅ ꯀꯞꯄꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯅꯪꯅ ꯑꯗꯨꯝ ꯀꯟꯒꯗꯕꯅꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯥꯏꯂꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯃ ꯇꯣꯡꯉꯗꯨꯅ ꯄꯨꯟꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯇꯟꯖꯥꯗꯨꯅ ꯅꯤꯛꯅ ꯀꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯇꯥꯏꯂꯔꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯛꯈꯤ ꯃꯃꯥꯡꯊꯛꯇ ꯇꯥꯏꯂꯔꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯃꯍꯥꯛꯅ ꯇꯥꯏꯂꯔꯗ ꯋꯥꯔꯧꯔꯒ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯏꯂꯔꯗ ꯍꯥꯏꯔꯛꯏ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯕꯨ ꯅꯪꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯠꯇꯨꯅ ꯊꯝꯃꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯨꯗ ꯁꯦꯟꯗ꯭ꯔꯣꯅ ꯂꯩꯔꯝꯃꯤꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯉꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯖꯨꯔꯥꯞꯇ ꯐꯣꯟ ꯇꯧꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯍꯥꯠꯇꯣꯛꯀꯗꯕꯔꯥ ꯖꯨꯔꯥꯞꯅ ꯃꯗꯨ ꯑꯣꯏꯗꯕꯅꯤ ꯅꯝꯊꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯖꯨꯔꯥꯞꯅ ꯁꯦꯟꯗ꯭ꯔꯣꯗ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯦꯟꯗ꯭ꯔꯣꯅ ꯃꯍꯥꯛ ꯀꯗꯥꯏ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯛꯊꯣꯛꯏ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯕꯨ ꯅꯥ ꯄꯥꯛ ꯇꯥꯅꯕ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯅꯃꯥꯅꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯗ꯭ꯔꯣꯗ ꯖꯨꯔꯥꯞꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯣꯁꯇ꯭ꯔꯤꯌꯥ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯗ꯭ꯔꯣꯅ ꯍꯥꯏꯗꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯖꯨꯔꯥꯞꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯂꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯃꯤꯇꯣꯞ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯍꯥꯠꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯁꯛ ꯇꯥꯛꯀꯗꯕꯅꯤ ꯃꯥꯕꯨ ꯂꯦꯟꯕ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯥꯏꯂꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯃꯤꯠ ꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯥꯒꯥꯖꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟꯗꯣꯔꯦ ꯖꯨꯔꯥꯞꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯂꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯦ ꯑꯣꯁꯇ꯭ꯔꯤꯌꯥꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯈꯣꯏꯅ ꯕꯤꯜꯗꯤꯡ ꯑꯋꯥꯡꯕ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯏ ꯃꯔꯝꯗꯤ ꯀꯦꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯥꯁꯄꯣꯔꯠ ꯁꯥꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯤꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯅꯗꯤ ꯐꯕꯅꯤ ꯅꯪꯅ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯈꯩ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯑꯩꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯃꯊꯥ ꯁꯥꯕ ꯄꯤꯅꯤꯡꯗꯕꯒꯤꯅꯤ ꯃꯗꯨ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯣꯏꯅꯔꯛꯏꯕꯁꯦ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ ꯀꯨꯏꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯠꯂꯣꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯠꯀꯤ ꯃꯆꯥꯅꯨꯄꯤ ꯅꯤꯅꯥ ꯑꯁꯤ ꯃꯈꯨꯠ ꯁꯣꯛꯇꯨꯅ ꯗꯣꯛꯇꯔ ꯑꯃꯅ ꯂꯥꯌꯦꯡꯉꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯅꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯠꯇ ꯃꯃꯥꯡꯊꯛꯇꯁꯨ ꯑꯩꯉꯣꯟꯗ ꯁꯨꯒꯨꯝꯕ ꯑꯁꯦ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯦꯠꯄꯨ ꯊꯦꯝꯖꯔꯝꯃꯤ ꯁꯦꯟꯗ꯭ꯔꯣꯁꯨ ꯇꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯍꯥꯛ ꯇꯥꯏꯂꯔꯗ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯇꯥꯏꯂꯔꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯗꯅꯥꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯇꯥꯏꯂꯔꯅ ꯍꯥꯏꯔꯤ ꯃꯁꯤ ꯊꯣꯛꯏꯕꯁꯦ ꯐꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯄꯥꯗꯨ ꯍꯤꯡꯉꯝ ꯇꯥꯔꯒꯗꯤ ꯅꯣꯏ ꯀꯅꯥꯝꯇ ꯍꯤꯡꯉꯝꯃꯔꯣꯏ ꯅꯪꯒ ꯅꯪꯒꯤ ꯅꯄꯥꯗꯨꯒ ꯈꯛꯇ ꯃꯉꯥꯏ ꯍꯤꯡꯕꯗ ꯅꯪꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯚꯦꯂꯨꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤ ꯁꯦꯟꯗ꯭ꯔꯣꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯁꯤꯗꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯅꯉꯣꯟꯗ ꯈꯪꯉꯤ ꯅꯪꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯍꯨꯟꯇꯣꯛꯑꯃ ꯆꯠꯈꯤꯕꯅꯤ ꯑꯩꯗꯤ ꯆꯦꯟꯗꯦꯗꯅ ꯁꯦꯟꯗ꯭ꯔꯣꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯇꯥꯏꯂꯔꯒꯤ ꯊꯃꯣꯏꯗ ꯄꯥꯟꯕꯅꯤ ꯃꯔꯝꯗꯤ ꯇꯥꯏꯂꯔꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯦꯟꯗ꯭ꯔꯣꯁꯨ ꯈꯪꯉꯤ ꯃꯔꯝꯗꯤ ꯇꯥꯏꯂꯔꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯗꯣꯝꯆꯥꯅꯤꯅ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯏꯂꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯦꯟꯗ꯭ꯔꯣ ꯆꯪꯁꯤꯜꯂꯛꯏ ꯇꯥꯏꯂꯔꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯅꯪꯒꯗꯤ ꯆꯍꯤ ꯃꯥꯟꯅꯔꯝꯃꯅꯤ ꯑꯩꯒ ꯃꯥꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯦꯟꯁꯔ ꯅꯥꯕꯅꯤꯅ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯃꯤꯁ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯁꯦꯟꯗ꯭ꯔꯣꯗ ꯍꯥꯏꯔꯛꯏ
wahai du tarak padagidi Sendrona Tyler la le haiduna haijari karigino haiduna hangba mikubatuda Sendrona mahaki makura jurapta makoini leriba jaga asigi location asi raksokre haiduna hairi tanjadura helicopter ama lakpa du Tyler no upadagidi phibam taroi mafam machir leitari nati charo haiduna makoi tholei Tyler no mafam dur leriba mising atubu section leina bidong ta hari aduga makoi su mai poisha launa duna mafam uturgi tholei tanjadura Sendrona mahaki makura da message hari ngai timing dura mama na pharatuna phone adu muli mama na hari na hoji phaw gyan ta tin ha karam mami na pharibano karam mami na phatribano hapsin nang khang bangam de makoi na khoi se hat na bidong ta laklibani tanjadura makoi de tik to ba hore makoi su china china mafam uturgi na thore aduga makha da parking le riba du da gali tong duna tholap mi ko batuda Sendro di gai de kumtha duna makura tu manak tamna chenki nikki manau pana Sendro bu khamna bidong ta ta na rei Tyler su makoi bu kanna bi damukta mafam mudura nomai yamna kamnarami Sendro su mahaki uncle gi manak tamna chenseli nikki mopanu pa amasung jurauka yam kanna nomai kamnarami mopanu pa du khudung thidure haiduna niksu mopanu pa du kanna bi damukta gari thaujalei mafam mudura gari kya su blast tawi nikki mopanu pa du su yamna tamthina sui Sendro su mahaki uncle gi manak ta sensenki Tyler da mayamna etek toro bi mo se su kan uba fangi Tyler da etek toro bi mi khudima du Tyler na loina nomai na kaptuna hali Zurau ki missing se yamna sophisticated loiba weapon kya pudona lakpani makoina mafam ududa police kya lakhiba dusu makoina etek tuksali masi upai lero haiduna Tyler na makoi bu building adugi manung da puseladuna makoi ga landing na ragi haiduna khali makoi lip tong dur ka khali mafam usidagi senki ga haitara gadi helicopter am tong aduna chen ki banatna upai lero haiduna building adugi mathakta leiriba helicopter haibdi juram na tongduna lakliba helicopter aduda tongduna chen manatna upai lero khaladuna makoi building mathak thamga sargo aduda ka khalakna ba honare lip aduda di jurak missing duna nomai thamduna ngai duna leibani adubu lip adugi na kan lagi makoi tholaktura mafam aduda leiba missing adubu Tyler gi missing na loina hat pa horei glass mathakta nikka mi amaga phuna duna lei tanjaduna niksu kyan mangdro wantaduna ta duna leibani glass adura nikna thaduna takidure habagi mawong asi Tyler nu ubadagi nikkan ba Tyler senkhalei Tyler senkhalakuna nikki mathwai du khali aduga building adura yanduna leibani mataw adu jurabna ui yanduna leibi mawong adura jurabna Tyler gi makuta nomai na kapi haibadi makoi ni mapunna takhina bidamuktani Juramna Tyler no when a cap to a hat get over Mikubatura, Nixu Gantar to no way duna, Juram nearly a glass to a cap of the giddy, Jurapsu, glass to Kaituna Yandru Lerami, Nixu Gantarabina Tyler Bo building a Dukimanung the Langchele, Jurabum Sung Tyler, glass to Gimatata Yam, Kana Punare, Makoini glass to Gimatata, Panaquina Punabani, Nixu Kate Kimanata Yoksale to a Kate Pukale, Tyler Masung Jurap Punara Putadi, Jurabutu, glass to Kaituna floor to the Tavani, Mark 1 Hakre Haduna, Tyler Sumamali to the Tole. Makoi punamak helicopter adugi manungda changapa matam aduda jurabna nikki manau nu padubu woladuna nomai kape Tyler nikki mopanu padubu mafam adudagi helicopter tamda pokhalai helicopter aduna mafam adudagi pakalapa mikubaduda nikki mopanu padu sikhi mopanu pa sibagi modu matamda nik mathwai yamna nuaite hobna kapai asum to aduna makoi Tyler gi safe house adura yaure niksu mahaki mopanu pagi malata phamduna kanna kaptuna derami tanjaduda Tyler gi ex-wife miasulai Mahana Tyler bu sinadana mahaki manau pigi Kate ki manaktam na sangai numidanda miyadu Tyler ki manakta lai aduga khoi bu thaduk tun sakhi bagi maram kai kino haidun hangi nangi na chasi pada minga tuda nang mafam tu leitri bakari kino haidun hangi Tyler su mahaki thamoi da phumduna lerem bi bawa adu haidu lai mahaki macha do si bagi mo do mahaki yengba ngam moi haidun mafam tu legi ma thaduk tun sakhi bani haidun hairi mahana mahaki macha do kan bangam da bidong ta mahana mathanda warau jabani Tyler gi mafam tu ta ba matamda miya su gyan khara lai mathangi sinda koina juraba si uba fangi jura ki team member Greg laktuna aikhoi mi kya marum sikhrabani maram aduna aikhoi halase haiduna hari manau nu pai laman khumda bida sarasi habi da mukta jurabna magi team member du punu maina kaptuna hale jurabna Tyler da phone toroktuna aigi mangda aeroplane se lairabani adu bai chatpa yarabani adu nanga iga leinariba thaba si losendri phawdi ai chatloi haiduna hari Tyler na hari adu tari phari nang kadai telegi haiduna hai pami ko batu jurabna malana pasar sadu manak telegi haiduna hari Tyler su mahaki khusu khulai puna ma adu puraduna church lu tam tholok matamda nikna mahak pu khami mahak chulaki hai adubu Tyler na nikpu mafam du thamamduna mahak church lu tam na sakhi church lu yoksal matamda mahana leto sijina duna mafam du leiba mising adubu amamam tangwena hat phawrei makhon tabdi makoi tholai mafam du leiba plane amasung car singa du su loina blast tawi habili juraba du mafam du gi sen khitana pagi damang thani
ꯇꯥꯏꯂꯔꯅ ꯖꯨꯔꯥꯞꯇ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯖꯨꯔꯥꯞꯅ ꯁꯦꯟꯗ꯭ꯔꯣ ꯄꯨꯔꯗꯨꯅ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯇꯥꯏꯂꯔꯁꯨ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯁꯦꯟꯗ꯭ꯔꯣꯗꯣ ꯖꯨꯔꯥꯞꯅ ꯕꯣꯝꯅ ꯌꯣꯝꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯖꯨꯔꯥꯞꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯣꯡꯃꯩꯗꯨ ꯍꯨꯟꯇꯣꯛꯈꯣ ꯅꯠꯇ꯭ꯔꯒꯗꯤ ꯁꯦꯟꯗ꯭ꯔꯣ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯁꯦꯟꯗ꯭ꯔꯣ ꯑꯗꯨ ꯇꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯆꯪꯅꯕꯒꯤꯗꯃꯛꯇ ꯖꯨꯔꯥꯞꯅ ꯊꯥꯖꯤꯜꯂꯤ ꯁꯦꯟꯗ꯭ꯔꯣꯅ ꯇꯥꯏꯂꯔꯒꯤ ꯅꯣꯡꯃꯩꯗꯨ ꯂꯧꯗꯨꯅ ꯇꯥꯏꯂꯔꯗ ꯅꯝꯃꯤ ꯖꯨꯔꯥꯞꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯄꯥ ꯍꯥꯠꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯁꯦꯟꯗ꯭ꯔꯣꯁꯨ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯧꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄ ꯉꯝꯈꯤꯗꯦ ꯖꯨꯔꯥꯞꯅ ꯅꯪꯅ ꯍꯥꯠꯄ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯥꯟꯖꯥꯗꯨ ꯅꯤꯛ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯅꯤꯛꯇ ꯈꯨꯠꯂꯥꯏ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛ ꯇꯥꯔꯒꯗꯤ ꯁꯦꯟꯗ꯭ꯔꯣ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯖꯨꯔꯥꯞꯅ ꯍꯥꯏꯔꯛꯏ ꯅꯤꯛꯅ ꯅꯣꯡꯃꯩ ꯍꯦꯛ ꯊꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯨꯔꯥꯞꯅ ꯅꯤꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯇꯥꯏꯂꯔꯁꯨ ꯍꯜꯂꯗꯨꯅ ꯖꯨꯔꯥꯞꯀ ꯐꯨꯅꯔꯛꯏ ꯃꯈꯣꯏꯅ ꯇꯝꯊꯤꯅ ꯐꯨꯅꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯟꯗ꯭ꯔꯣꯅ ꯃꯍꯥꯛꯀꯤ ꯕꯣꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯖꯨꯔꯥꯞꯅ ꯁꯦꯟꯗ꯭ꯔꯣ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯏꯂꯔ ꯐꯥꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟꯗ꯭ꯔꯣꯅ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯃꯍꯥꯛꯅ ꯇꯥꯏꯂꯔ ꯍꯥꯠꯄ ꯉꯝꯈꯤꯗꯕꯅꯤ ꯃꯈꯣꯏ ꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯝꯗ ꯇꯥꯏꯂꯔꯅ ꯖꯨꯔꯥꯞꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯁꯦꯟꯗ꯭ꯔꯣꯁꯨ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝ ꯁꯣꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯤ ꯇꯥꯏꯂꯔꯁꯨ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯏ ꯅꯤꯛ ꯑꯃꯁꯨꯡ ꯇꯥꯏꯂꯔ ꯃꯈꯣꯏꯅ ꯐꯥꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯖꯦꯜꯗ ꯊꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯏꯂꯔꯅ ꯖꯦꯜꯗ ꯂꯩꯕꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯂꯔꯕꯨ ꯃꯤꯌꯥꯝꯅ ꯎꯅꯕ ꯂꯥꯛꯏ ꯀꯦꯠ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯥꯛꯄ ꯌꯨꯝ ꯑꯗꯣ ꯃꯗꯨꯗꯩꯗ ꯂꯣꯀꯔ ꯑꯃ ꯂꯩꯕꯅꯤ ꯂꯣꯀꯔ ꯑꯗꯨꯗ $1 million ꯌꯥꯎꯕꯅꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯀꯦꯠꯇ ꯄꯤꯌꯨ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯌꯥ ꯍꯔꯥꯎꯏ ꯃꯤꯌꯥꯝꯅꯗꯤ ꯇꯥꯏꯂꯔꯁꯤ ꯍꯥꯟꯅꯗꯒꯤ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯞꯃꯤꯟꯅꯔꯝꯃꯤ ꯇꯥꯏꯂꯔꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡꯊꯣꯡꯗꯒꯤ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯇꯥꯏꯂꯔꯕꯨ ꯑꯜꯀꯣꯠꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ ꯑꯜꯀꯣꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯝꯃꯒꯗꯤ ꯅꯪꯕꯨ ꯖꯦꯜꯗꯒꯤ ꯅꯥꯊꯣꯛꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯗꯨ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯊꯟꯇ ꯊꯕꯛ ꯇꯧꯗꯦ ꯑꯩꯒꯤ ꯇꯤꯝꯕꯨꯁꯨ ꯖꯦꯜꯗꯒꯤ ꯅꯥꯊꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯛꯄꯨꯅꯤ ꯃꯍꯥꯛꯅ ꯊꯥꯗꯣꯛꯍꯟꯅꯤꯡꯉꯤꯁꯤ ꯃꯗꯨ ꯍꯥꯏꯔꯛꯀꯅꯤꯁꯦ ꯈꯪꯗꯅ ꯑꯩꯅ ꯅꯤꯛꯄꯨꯁꯨ ꯊꯥꯗꯣꯛꯍꯜꯂꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯖꯥꯗꯨꯗ ꯅꯤꯛꯇꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯐ꯭रीडꯝ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯃꯤꯁꯟ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯑꯜꯀꯣꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯈꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯕꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ Extraction 3 ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤꯕꯅꯤ ꯃꯌꯥꯝ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯐꯖꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕ ꯐꯤꯂꯝꯁꯤꯡꯁꯨ ꯍꯪꯒꯠꯇꯨꯅ ꯌꯦꯡꯕꯤꯌꯨ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ